Suspension of operation ki su agreement na leiraba miyam na khamtheng na awaba piri. Manipur kalhausi Kumancha colonels haisarat retired. Ngasi phawbagi manungi puwari the suspension of operation ki agreement na kari su khangjadaba leiraba miyam da hainingai leitana awaba piri. Haribu wafam asi leiraba prajana kumja English ngani ga kungo humdai gi me humdigi thengnarakhiba thaudoksinga praman oikhrabane amasung ngasi su phibamadu oidi. Sahi ani hena Manipur gi singha tamya da satuna suspension of operations through agreement sigi maramda miyam da aihakna khanganjari. Pauksi amasum TV channel gi discussion awar kyar khana ijakre amasum haijakre adubu laibak thibana mi ayambasi manungkuna wakal khandabadi khara walamle. Masigi khudam sing mapum kya da Imphal gi area da su amasum atopa mapam da su ure. Ngasi amukka hana su agreement gi maramda ijari. Thawai yauna article asi pabiu. Karigumba khangning ba yaurabadi pauksi asidigi aigi telephone number lauraga hangbiraka yagani wapam punamak tanasi. Panam pauksi digi lokhosaraga. Su agreement is army amasung Kuki militant United People's Fronts UPEP amasung Kuki National Organization KNO ga kumza English ngani ga manga gi August amada sign tawnaki. Matang asida Manipur government pu khangalam kiti adugo ani subo oina kumza English ngani ga nipan gi August kungani thoi the government of India government of Manipur amasung Kuki militant sing su agreement is New Delhi the sign tawnaki. India government ki joint secretary AE Ministry of Home Affairs Nabin Burma na sign toki. Manipur government ki principal secretary Home DS Punia na sign toki. UPF ki mekedi general secretary ST Thangboy Kipgen group asige member ahum Kelvin Hayes TL Jacob Thado amasum David Hangsing ni. KNO gina vice president Dalming Thang Baipai secretary TS Hawkip cabinet member PH German High Cookie amasum Joshua High Cookie ni. Fourth extension of su agreement si 16/8/2011 New Delhi the Kanglup Ohum tripartite meeting pangthoki. Meeting aduri yaukip Cookie militant gi United People's Fronts UPF UKLF ki TL Jacob Thadau ZRA gi Kelvin Hayes PC DGL Sangamar KNF ki Sailana represent toki. India government ki na Senbu Singha joint secretary and Ministry of Home Affairs ne duga Manipur government ki di Binod Kispata commissioner home noiki makhoi punamang na yanaki pu wafam sing di English language ta iraga sign tawna kibani ima lol da samna translate tawraga asumbata mag izari English ki script adu izari bisi yamna simple language ti izana bani agreement siki ona tainebra thabak punamak pangthoki Kuki militant sing India ki constitution nga nasakani land of the law bu ikai khumnagani Manipur gi territorial integrity bu sukai haloi UPF cadre sing hingsa gi thaba amata pangthokloi hat pasu onba mi phaba amasum lona hatpi gi langthakpa namduna kihalaga lanthummunba mingonda asu open piba tax amasum fine loba miyam mamangna nongmai puraga satpe yadi Panjakriba punama si pangthokloi hairaga sign tawkribani Surrender tawkraba khulai paidraba Kuki militants singi mayok security forces haibadi army paramilitary forces haibadi Assam Rifles CRPF BSF ITBP CISF amasum state police na operation amata sathararoi haini yanaki maram asinani security force singna babo oiraga yengduna leiribasi uniform set pasingi misang mikhai naibadi praja aikoina mafam kudingda ukraba ngaktani Manipur gi phamnai bisingsu sort of foresight amasum visually wari sariba group ahum sina yanaraba matungda joint monitoring group ama semba yaki JMGSC principal secretary commissioner home government of Manipur na mako oiribani maki makhada ADG IGP police intelligence Manipur Ministry of Home Affairs ki representative CPOS central police officer army amasung Kuki militant gi miyoi khara yawgani JMG miyoi singsi tha amagi manungda tha khudingi unagadabani haini yanaki Surrender tawkraba Kuki cadre sing adu designated camp singna laigadabani state police amasum security forces na tha khudingi camp sing satlaga makhoibu inspection tawgadabani kadarna outpost satki harabadi group commander digi certificate pass logadabani company singi masingsi tare khaktani adubu ground di taraga mari oiri camp masing tare te ki taraga mari hengal le haibigi yana cd udari
Camsing asi miyam leiba mafam digi lakadabani national highway digi lapna thamgadabani international border amasu interstate boundary digi lakadabani kedar singi list ama state police thamgadabani makoi gi maming date of birth amasum ikui kuidana namkiba photograph amasu police ta pikakadabani CID SB na anova ID card ama pigani mathang Mantri Pokhida anova secretariat police station ama hangmoda lengan ayaba pikri district policing Mapangal kakat hananaba SDPO taragani thuigi post nauna create tawburasu ayaba pikri Mantri Pokhida nauna secretariat police station ama hangdokpada Manipur lengan ayaba pikibaga loina state asigi law and order ngakpada hena kudung sanaba madi district police mapangal kakat hananaba nauna SDPO gi post taragani thuigi create tawburasu ayaba pikri DGP na thadorok pastiro lamada Manipur Police Department ki maikairi Mantri Pokhida New Secretariat Police Station ma hangtuna ba Manipur lengakta propose tawbada lengana in principle oin ayaba pibagro in district police singda hena mapangal kanana na anaupa district singa masum hanagi district sing yauna nauna SDPO subdivisional police officer gi post taragani thu semru so ayaba pide hari Mantri Pokhida Civil Secretariat amasum Police Headquarter laigadaba amadi mafam asida High Court of Manipur amasum Forest Office Complex leibana maram oiraga mafam asida matik chana security cooperate tawba darakar oibana Secretariat Police Station ama thamina ba department gi mekai digi lengakta propose tawkibani loina lengak ki mekai digi Mantri Pokhi area da maru oiba officing leirabana police station ama thamma darakar lei haina Khanbiduna Secretariat Police Station ama hangokpada in principle oina ayaba pirakibani masidana tana new capital complex ki oina dedicated SDPO ama thambarasu ayaba piri SDPO sigi makada Secretariat Police Station ama sum hengang police station asi gingsin gane hari Mantri Pokhida anoba Secretariat Police Station ama hangdokpagi mathakta district police singda mapangal kalalana ba nauna SDPO gi post taragani thoi create tawda Manipur lengan ayaba piri Nauna lairagadaba SDPO singa duri Kangpokpi district ki oina SDPO Kangpokpi SDPO Sapramena amasum SDPO Kaithilman bini Tenapal district ki oina SDPO Tenapal Kamjong district ki oina SDPO Kasom Khulen amasum SDPO Kamjong Pherzol district ki oina SDPO Barbungaduga None district ki oina SDPO None ni Imphal East district ki oina SDPO New Capital Project Sanel District ki oina SDPO Sakpi Karong Champu District ki oina SDPO Singar amasum Tamelung District ki oina SDPO tamaini Siolosina makha taradun nauna create tawraba SDPO ki post taragani thuisi hauji ki oina government ki sen thungi phibam yenglaga hana leiriba DSP AC post gi utilize tawgani aduga nauna hangadori Secretariat Police Station sigi OC gi sarsu hana leiriba inspector singdagi mutsin gane hari nauna lokhaliba thoranga sina police station singi command amadi control fagat hanbagaloina investigating officer Saramadi Law and Order Management Tenapal amasum Kamjong gi border police singi thabak singdi hena fagat hanbangam lagan hanisu phongdorakli Framework Agreement sign taunaki ba numitpu Red Letter Day haina observe tawkhre Naga gi yeknaba oiduna lakhiba India lenga ngasi su yeknaba oidi NSCN-IM NSCN-IM amasung Government of India ni ki marakta Framework Agreement sign taunaki bagi sai tara mapung urakpadigi Thaurambu loop asina Red Letter Day haina observe tawki ba loinan loop asigi chairman Q tukuna Naga miam na pausal piraglen su paus na makata na phongdorakli Red Letter Day ga mari lendana lubasigi chairman Q tukuna Nagamiam na pibo role okas ohum hairiba na minus Nagamiam gi oina kaungam laroi da biyam na singthaningo eba madi puari oina lehoraga da min amani hanisu paus da makata na phongdoki dugo tendang na sumna miam na thamjage hausko ina di miam paus suma tanga solution jarage ma suma khata ba no ba update miam puna ngai mina sana channel sigi mekede miam phamda makata na thamjari